ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯏꯀꯣꯛꯅꯣꯅ ꯖꯣꯏ 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 ꯍꯟꯗꯛꯁꯦ ꯑꯩꯁꯦ ꯀꯣꯛꯁꯦ ꯁꯥꯕꯅ ꯀꯣꯛꯁꯦ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯝꯒ ꯆꯤꯔꯥꯏꯒꯁꯦ ꯂꯣꯏ ꯇꯥꯡꯉꯝꯅꯤ ꯁꯤ ꯂꯣꯏ ꯇꯥꯡꯉꯝꯅꯤ ꯁꯝꯒꯁꯦ ꯉꯩꯁꯪ ꯉꯥꯡꯉꯝꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯁꯤ ꯂꯦꯕꯔ ꯃꯈꯜ ꯑꯃꯅꯤ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛ BB ꯒꯤꯔꯤ ꯅꯦꯁꯅꯦꯜ ꯂꯦꯕꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯅꯣꯏꯗꯥ ꯁꯦꯛꯇꯔ ꯅꯝꯕꯔ 23ꯗ ꯇ꯭ꯔꯦꯅꯤꯡ ꯀꯝ ꯁꯦꯃꯤꯅꯥꯔ ꯑꯃꯈꯛ ꯌꯥꯎꯔꯨꯕ ꯑꯗꯨꯗꯒꯤ ꯈꯪꯗꯕ ꯃꯌꯥꯝꯁꯦ ꯀꯣꯛꯁꯤꯗ ꯎꯔꯨꯔ ꯂꯩꯁꯜꯂꯛꯄ ꯊꯃꯣꯏꯗ ꯕꯪ ꯂꯥꯎ ꯉꯥꯟꯊꯣꯔꯛꯄ ꯃꯗꯨꯒꯤ ꯃꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤ ꯃꯦꯟ ꯑꯦꯟ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯉꯁꯥꯏꯒꯤ ꯂꯦꯕꯔ ꯃꯌꯥꯝꯁꯦ ꯂꯦꯕꯔꯒꯤ ꯂꯣ ꯂꯩ ꯂꯦꯕꯔꯒꯤ ꯄꯦꯟꯁꯤꯜ ꯂꯩ ꯂꯦꯕꯔꯒꯤ ꯁ꯭ꯀꯤꯝ ꯂꯩ ꯂꯦꯕꯔꯒꯤ ꯀꯥꯟꯅꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯤꯒꯨꯝꯕ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯀꯔꯝꯅ ꯂꯧꯒꯅꯤ ꯀꯔꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯁꯔꯀꯥꯔꯗꯒꯤ ꯀꯔꯝꯅ ꯂꯧꯊꯒꯅꯤ ꯍꯥꯏꯕꯁꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯇꯝꯕꯅꯦꯕ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯁꯔꯀꯥꯔꯅ ꯇꯝꯍꯟꯗꯗꯤ ꯌꯥꯗꯕ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯅꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯥꯟꯅꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯦꯕ ꯑꯣꯀꯦ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯃꯇꯥꯡꯗ ꯋꯥꯍꯩ 4-5ꯇꯪ ꯉꯥꯡꯖꯒꯦ ꯇꯥꯅꯤꯡꯗꯁꯨ ꯉꯥꯛꯇꯪ ꯇꯥꯕꯤꯌꯣꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕꯁꯦ ꯂꯤꯗꯔ ꯍꯥꯏꯕꯁꯤ ꯈꯨꯕꯤꯁꯤꯅꯤ ꯈꯨꯕꯤꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯕꯤꯁꯤꯗꯤ ꯁꯣꯝꯅ ꯃꯥꯏ ꯄꯥꯛꯄ ꯃꯇꯝꯗ ꯈꯨꯕꯤꯁꯤ ꯊꯥꯡꯒꯠꯂꯝꯒꯅꯦꯕ ꯑꯗꯨꯅ ꯂꯤꯗꯔ ꯍꯥꯏꯕꯁꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯅꯦꯕ ꯂꯤꯗꯔꯁꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯔꯤꯁꯤ ꯀꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯂꯤꯗꯔ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯅ ꯌꯥꯕ ꯂꯤꯗꯔꯗꯨꯅꯦꯕ ꯁꯤ ꯃꯤꯌꯥꯝꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯖꯒꯦ ꯀꯥꯏꯅ ꯕꯣꯠ ꯈꯣꯝꯂꯛꯇꯅ ꯃꯤꯌꯥꯝꯅ ꯁꯤ ꯇꯧꯕꯤꯌꯨ ꯁꯤꯃꯇ ꯁꯤꯟꯕꯤꯌꯨ ꯂꯩꯀꯥꯏꯒꯤ ꯁꯤꯃꯇ ꯁꯤꯟꯕꯤꯌꯨ ꯁꯤꯃ ꯆꯠꯕꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯅꯆꯤꯡꯕꯗꯣ ꯃꯤꯌꯥꯝꯅ ꯌꯥꯕ ꯂꯤꯗꯔꯗꯣ ꯂꯨꯆꯤꯡꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯚꯥꯔꯠ ꯕꯔꯁꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯅ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯃꯣꯏꯁꯤꯡ ꯑꯁꯦ ꯁꯤꯒꯤ ꯂꯤꯗꯔꯁꯤꯅꯦꯕ ꯂꯤꯗꯔ ꯑꯃꯅ ꯆꯦꯟꯒꯗꯕ ꯒꯨꯟꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯅꯤꯁꯨꯕ ꯄꯣꯏꯟꯗ ꯂꯤꯗꯔ ꯑꯃꯅ ꯆꯦꯟꯒꯗꯕ ꯒꯨꯟꯁꯦ ꯁꯤꯅꯦꯕ ꯈꯨꯗꯣꯝꯕꯤ ꯁꯤꯡꯕꯁꯤ ꯃꯤꯁꯤ ꯌꯥꯝ ꯁꯥꯎꯅꯤꯡꯗ꯭ꯔꯣ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯨꯗꯣꯝꯕꯤ ꯁꯤꯡꯉꯦꯅ ꯈꯨꯗꯣꯝꯕꯤ ꯊꯨꯗꯦꯛꯀꯦ ꯈꯨꯗꯣꯝꯕꯤꯗꯣ ꯊꯥꯡ ꯀꯛꯊꯠꯀꯦ ꯍꯥꯏꯕ ꯑꯃ ꯇꯧꯋꯦꯕ ꯑꯗꯨꯅ ꯂꯤꯗꯔ ꯑꯃ ꯍꯥꯏꯕꯁꯦ ꯁꯤ ꯆꯦꯟꯒꯗꯕꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯤꯗꯔ ꯑꯃ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯃꯥꯟ ꯂꯩꯒꯗꯕꯅꯦꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯒꯗꯕꯅꯦꯕ ꯃꯥꯏ ꯕ꯭ꯔꯦꯟꯁꯤ ꯌꯥꯝ ꯐꯒꯗꯕꯅꯦꯕ ꯇꯥꯏꯝ ꯑꯦꯟ ꯇꯥꯏꯝ ꯁꯤꯇꯨꯋꯦꯁꯟ ꯃꯇꯝ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯅꯧ ꯑꯞ ꯇꯨ ꯗꯦꯠ ꯌꯥꯝ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨꯅ ꯂꯤꯗꯔ ꯍꯥꯏꯕꯁꯦ ꯁꯤꯅꯦꯕ ꯂꯤꯗꯔ ꯍꯥꯏꯕꯁꯦ ꯈꯨꯗꯣꯝꯕꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦ ꯌꯥꯝ ꯂꯥꯏꯅ ꯇꯥꯛꯆꯧ ꯄꯟꯖꯔꯕꯗꯀꯣ ꯃꯤ ꯍꯥꯠꯂꯣ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯋꯥꯉꯥꯡꯗꯁꯨ ꯈꯨꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯂꯤꯗꯔ ꯑꯃꯅ ꯆꯦꯟꯒꯗꯕ ꯒꯨꯟꯁꯦ ꯁꯤꯅꯤ ꯅꯝꯕꯔ 2 ꯂꯩꯔꯦꯀꯣ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯗ ꯂꯤꯗꯔ ꯑꯃꯅ ꯆꯦꯟꯒꯗꯕꯁꯦ ꯈꯨꯠ ꯃꯌꯥꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯂꯤꯗꯔ ꯑꯃꯅ ꯆꯦꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯨꯠꯁꯦ 5ꯅꯦꯕꯁꯦ ꯑꯅꯤꯁꯦ ꯈꯥꯏꯗꯣꯛꯈ꯭ꯔꯗꯤ ꯃꯌꯥꯏꯗ ꯂꯩꯒꯗꯕꯅꯦꯕ ꯂꯤꯗꯔ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯅ꯭ꯌꯨꯇ꯭ꯔꯦꯟ ꯑꯣꯏꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯏꯅꯥꯛ ꯈꯨꯟꯕꯗꯨꯅ ꯆꯥꯛꯊꯨꯡ ꯈꯔ ꯌꯥꯝ ꯄꯤꯕ ꯂꯥꯏꯔꯕꯗꯨꯅ ꯆꯥꯛꯊꯨꯡ ꯈꯔ ꯌꯥꯝ ꯄꯤꯕ ꯈꯔ ꯁꯣꯟꯖꯨ ꯃꯥꯟꯖꯨꯅ ꯇꯥꯊꯤ ꯇꯧꯑꯣꯏ ꯇꯧꯕꯈꯔ ꯀꯟꯕꯗꯨꯅꯈꯔ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯍꯥꯏꯕꯁꯦ ꯆꯦꯜꯂꯣꯏꯗꯕꯅꯤ ꯂꯤꯗꯔ ꯑꯃ ꯍꯥꯏꯕꯁꯦ ꯃꯌꯥꯏꯗ ꯂꯩꯒꯗꯕꯅꯦꯕ ꯑꯗꯒꯤ ꯐꯔꯦ ꯃꯔꯤꯁꯨꯕꯗ ꯂꯤꯗꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯂꯤꯗꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯂꯤꯗꯔꯁꯤ ꯀꯔꯝꯕꯅꯣꯁꯦ ꯈꯨꯠ ꯅꯤꯡꯊꯧ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯔꯤꯡ ꯐꯤꯡꯒꯔ ꯃꯁꯤꯒꯤ ꯂꯤꯗꯔꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯝꯁꯨ ꯄꯥꯝꯃꯝꯃꯣꯏ ꯑꯩꯁꯨ ꯄꯥꯝꯃꯣꯏ ꯄ꯭ꯔꯖꯥꯅꯁꯨ ꯄꯥꯝꯗꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯁꯤꯗꯤ ꯅꯤꯡꯊꯧꯅꯦꯕ ꯑꯩꯅ ꯂꯤꯗꯔ ꯑꯣꯏꯔꯗꯤꯁꯦ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯍꯣꯡꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯪ ꯇꯧꯒꯗꯕꯅꯤ ꯅꯣꯏꯅ ꯉꯥꯡꯕ ꯇꯥꯔꯣꯏ ꯑꯥꯏ ꯑꯦꯝ ꯗ ꯀꯤꯡ ꯑꯣꯐ ꯗꯤꯁ ꯋꯥꯔꯜ ꯍꯥꯏꯅ ꯑꯗꯨꯝ ꯃꯨꯛꯇꯨ ꯂꯩꯕ ꯑꯗꯨꯝꯕ ꯂꯤꯗꯔꯗꯨ ꯁꯣꯝ ꯌꯥꯅꯤꯡꯕ꯭ꯔꯕ ꯁꯨꯡꯌꯥ ꯌꯥꯅꯤꯡꯉꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯂꯤꯗꯔ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯃꯤꯌꯥꯝꯗꯨꯒꯤ ꯌꯥꯅꯕ ꯆꯠꯀꯗꯕꯅꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯂꯩꯕꯒꯤ ꯑꯩ ꯃꯔꯨꯞ ꯂꯩꯕꯅꯤ ꯑꯩꯅ ꯂꯤꯗꯔ ꯑꯣꯏꯔꯗꯤ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯆꯠꯀꯗꯕꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯏꯂꯦꯛꯁꯟ ꯃꯌꯥꯝꯗ ꯄ꯭ꯔꯖꯥ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯇꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯁꯂꯦꯝꯕꯤꯒꯤ ꯃꯤꯈꯜꯒꯤ ꯊꯣꯡꯖꯤꯟ ꯐꯥꯎꯕ ꯊꯤꯕꯤꯟꯕꯤꯌꯨ ꯀꯥꯏꯅ ꯈꯨꯔꯨꯝ ꯍꯥꯏꯖꯔꯤꯗꯣ ꯁꯤꯅ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯋꯥꯔꯤꯁꯤ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯣꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯂꯤꯗꯔꯗꯤ ꯀꯅꯥꯅꯣ ꯈꯨꯅꯥꯎꯕꯤꯁꯤꯅꯦꯕ ꯈꯨꯅꯥꯎꯕꯤꯁꯤꯃꯨꯛ ꯇꯥꯡꯕ ꯂꯩꯄꯣꯠꯇꯦ ꯂꯤꯗꯔꯗ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ
लीडर अमो ओइतादी कमाई तौगेदन याम नोंगना चकदमने याम पोलाइना आई लीडर ओइरे आई निंगथौ ओइरे नोय म्यामना खंदना आई गेट लोंजलगे नोय नवा लौदे कान हाइबो वखलोन सिंगसी चेंबिरोइदम लीडर आई सी इलेक्शन लेपकदब मी ngaktada saiba natiko ma time and situation up to date oibida sum ile mokoi manipur election naksale na moida sum base to hajabne si imung da sum mangaire somna imung gi head singni hairo ichanupa na kano jagoi dancer tongning hairo ichanupi na guitar khongning hairo somna head ne na ai in doctor tangod the engineer tangod mi kok to lekha an bigana bhojki matam sidi up to date oiro haibne ba mana pamba line da thabiro haibne ba adugi yong to waro bigano adubu last conclusion da khoi mafam sida tambiri ba singasi sarkar gi institute oita chu ton ba india gi mafam da leiba quite for ba doctorate professor singasina labor singasi da kari kamai to na labor singasi larik hen gani labor gi masa masu sing kamai na kana tawni scheme lowni labor pension kamai lowni labor habisi kari no haibna singbasi noina expert singasina audio visual dagi tawdana phajana yam kupna matam changna paisa changna indian government masi hen da ya de ko haina kok singasi thada duna tamhanjabne oi sina wari na chakidura ai wari si yam phaidu pe yam hai adon last point leader amna kamai to ka ha se kutum je manga sien ga damne kari gi kutum singlib no hayo haita di ai hajage so mun nong tu tabio last point ne ko ai di modu se leader amo oita di sige quality mathak ta hajage si quality singa se loy siel kanda se united together we stand have never apun bana akoina pangani apun bana thongna ni have never aduna parja ko chu ज्ञान तारो लीडर मासु ज्ञान तारो इमुंग द लेरि मिंग एसु ज्ञान तारो आइसु ज्ञान तारो ले आई ज्ञान तारदी इमुंग फरदी लेबाक फरदी नुंगाइबदगी नुंगाइबा हाबदु ओइरे अदुना मसी लीडर अमना सियन गदबा ख्वाइदगी ओइबा मगुन मसी हायरगा लोसनजरगे अदुबु आइना लास्ट ओइना पॉइंट अमतंग हाइजनिंगबदुना अखंबा मीना को अखंबा मीना खंगदना सारगा लेसन गिबदुनेबा क्वाइदगी अखोइगी मांगजबसे करिनु हायरा अमम्मा मरक्ता अखंग माना मंगान ओइदना अखोइद पंगन थौना लिंजेन अदु पिबिरमो अखोइगुंबा खरा ngangjaniंगबा थंदब जफुदी क्रोंग लावे न खरा करी खंगदना करी तौदना न चै बिदुसु खंगदबा अखोइदा चामरक ताकपीब ngam मखोइना तुमिन लेजिस्लेशन की बसनेबा कोइगी क्वाइदगी मांगजबसे अदुना अखोइगी इरेपाक इरेदम मणिपुर असिदा अखंग मी म्याम लेबा दुगा सुमाइना खंगदबा सारगा तुमचनकीबदो तोबिगनु अदुना यारगदी अखंग मिंगे थोपिरक्तना इरेपाक इरमदमसे हौजिक कलहौरसी वायांगांजररोय मसी हाजनजर लोइसनजरी म्याम पुडवापु अमुकहना खुरुमजरी थैंक यू एवरीबॉडी कंगै पैमाने आइ फरे